Mahosagi khal kaitharakliba asidagi kansi hairabadi u pambi thaduna umang semgat panatana Atoppa lambi Leite haina Manipuri Chief Minister Yumnam Khemchana phongdorakli Humputara taret subavan mahotsav kamari lainana Forest Department na senduna Imphal gi City Convention Center da pangthoki state level green finale gi thoramda wafamas mahangna phongdokhi bane Van mahotsav ki thoramadu kamari lainana Chief Minister Yumnam Khemchana hai andaki chayol ani asida department asina tongan ba CSO mahairoi lenga ki department singa madi security force singa khusham naraga state asida uchara lakh tara manga hena thaki matam amada oiramba ekhoi gi malem gi aying asa aduga hauzik oiriba asiga aduki mati khenare mahausa gi khal kaitharakliba asigi maram kaya amalai adubu khwaidagi maru oiba maramdi umang kokthokpa sini khongjal yangna cheliba miyoibagi civilization asida tangai fadana mafamna matamna yadabadagi lambi shemba infrastructure kaya semgat sagalakpa amadi atai development ki oiba thabak thoram sing paikhalakpa matamda upambi kaya yanthatpa asinasu mahosagi saktam kaitharakpagi maram ama oiribani chahi kharagi mamangda AC amadi fan haibasi thoidokna sizinnaramde adubu hojikti sabagi chang khanghen hangalakpa sina maram oiraga fan tharaba faubada ingtha hanba ngamlaktabagi phibamda leire miyoiba ikhoina manghan tahanliba mahosagi khallasi tungi mirolgi damakta khallaga u thabagi hainabi thamlasi ngasi pangthokliba thorom asisu mahosa kansi haiba paujel miyamda yohanabagi pandamda pangthokpani haina mahang haiki Andai sewa ni sila department sina tuan ba CSO sing satra sing tuan ba officer sing army police tuan ba department mayam pulaganda bagi plan pami lak taraga mga udah thai kaliro climate change si aso barama bagi umang koktok ba sisu aso barama ni ada tuan ba mapam singga bagi mapam na matam na yarik ta bagi labi sem ba kokpa da u yan ba da kaga u karwa ta singga plek da u yan ba thokriba thokok mayam sina ekhoina rang wi ni matam da AC si dargar leramde fan bogi dargar leramde bagi climate change na bogi si bagi kadang jinggaga kupang yung moragadi fan tharaga fan ge aying mo dun haksang si koi temperature ingu yadre de adu ki mati climate change si koi lebak sa thui aduna for the future generation hai tai si sumba sabama pangdui si sigini Thoromaduga Mari Lainana Manipuri Deputy Chief Minister Losi Dikon Hai Forest Department na Sinduna Humputara Taret Suba Van Mahotsav Kamari Lainana Manipuri District Pumbada Paksa na Uthabagi Thoram Pangthok Pangam Kibasi Achauba Mai Pakpa Mane Van Mahotsav Asi Icham Chamna Uchara Thaba Khaktagi Thoram Natte Mahotsav Asina Mahosagi Saktam Kanbada Ikoi Pumna Maki Apunba Thaudang Adu Ningsing Hanbane ngasi aikhoina thariba upambi singasina nungsitta yauriba carbon dioxide chupsalaga asengba nungsit thadoraknabagi investment makhalamani haina loba yai miyoiba aikhoiga upambi ga tokhai leiba yaroi maramaduna u yanba amadi umangkok thopa lepse kaitharaklaba mahousagi khal asi kalhaudrabadi aikhoigi malem asida miyoiba aikhoi leiba ngamloi haibasi khangminasi malemgi ecological system asi kahendana thambada upambi amana lauriba thodang asi aduki matik chawi haina mahangna makadana phongdokhi thoramaduda ek pair market nam 3.0 gi sarukamoina sanjen thongda leiba CC Higher Secondary School gi campus da uchara kaya thakhi thoramaduda short video amaga loinana sangai census and bird census report lisingani kunga taruksu haunobi matungina phongdokhi Manipur is one of India's most richest diversity hotspots. Our forests are home to unique flora and fauna found nowhere else in the world. Protecting this forest is not only an environmental obligation, but also an economic necessity. Healthy forests support agriculture, regulate our climate, recharge groundwater, prevent soil erosion, sustain livelihood, and strengthening our resilience against climate change. As we move forward, the government remains committed, increasing green cover, restoring degraded forests, promoting community participation,
embracing technology in forest management, and creating sustainable livelihood opportunities through conservation.